Ngara nungdan phongkiba pandagi pause dagi maroiba pau khara khangasaraga miyamna khudol tamjage kunguhumdoi suba the Great June Uprising Unity Day ki thauram pangthokre India lengang na Manipur mache tana thugaina ba honarak lavadi henna kanba June 19 amagidamak miyamna sem satuna lai Joy Chandra Khongjang maraiba mupurup kanaba thorak pasing aina yade hairabadi Netaji Bhagat Singh hada karigi lai katlukigani Nando Luang Kunguhumdoi Suba the Great June Uprising and Unity Day ki thauram pangthoktuna athauba athaubi taragani pangi khubamda laikatuna miyamna ikai khomnaba utkre irang loisingani haikiba Union Home Minister na ngangthokiba wafam nga u India lengangna Manipur mache tana thugaina ba honarak ravadi henna kanba June 19 amagidamak miyamna sem saduna lai yeknaba thenganaba aikhoi amato oina lepminaba mathau tare haina June 19 Observation Committee ki Chairman su oiriba UCM ki President Joy Chandra Khongjang na phongdokre wafam asi UCM amadi amukona khusamnatuna June 19 Observation Committee na senduna Kautrupat leiba athauba athaubi singi yatafamda miyamna laikatuna ngasi pangthokiba kungumdoi suba the Great June Uprising and Unity Day ki tharam saruk yaroduna mahangna pamisingna phongdokibani Joy Chandra Khongjang na hai India lenga amadi NCM IM anigi marakta Bangkok ta haukiba kumja lising aniga subna amagi June 19 da chachakiba ceasefire agreement da without territorial limit ki wafam yorokpadagi miyamgi hulaki Manipur apunbagi saktam kajanaba honabada athauba athaubi 19 na Thawana pontha pikibani asigumba apunbagi saktam kajanaba honakiba numit asibu ngasi fawba leptuna lamdamsigi miyamna ningsingduna lakni ngasisu karigumba India lengangna Manipur mache tana thugainaba honarakravadi henna June 19 amagidamak miyamna sem saduna lai Manipur thugainaba honarakravadi miyamna pre-major status talakloisu hainingai leite mahana makha taratuna Yelamising leiringaida Manipurda foreigner na khulingba lengak semba yaroi ground run thugaidina Manipurgi ingsikpa amade tangdu leitava Pibam thugaidakliba Kuki Minister singi chatnariba su asi India lengana lathokadabani Manipurgi ngamkhai amadi miyam ngaknaba tholakliba khulngakpa sing phabagi thaba asi khudakta lepkadabani Mikhal matungda Manipurgi irang loisingani haina Union Home Minister na phongdokiwa pham nga u Manipur apunbagi saktamda singnarakpa kana amatagi maru hundri narco terrorist sing yilaumi maite furuki mathakta atamnana chatharakliba lan asi akhoi amato oina lepminatuna yeknaba thengnaminaba mathau tare haike amaramda tharam adu saruk yaraduna Observation Committee ki Vice Chairman su oiriba amuko ki President Phayoizam Nando Luang na phongdokibada Myanmar dagi changlapa mitop sing tanthokho Popi thaba thingsi haiba yelaumi maitai singi ofam asi ngasi so India lengangna tasinadabugum leire India lengangna larmi kya thajit laglabasu ofam sing asi tadriba phawba positive response laikani thajade India lengangna mathau togdabadagi maraiba mupuru kanaba lamjamsigi miyamna khutta khulai pairakibani masi ani yade hairabadi maraiba kanaba tholakiba Netaji amadi Bhagat Singh da karigi laikat lukigani khutta khulai bu pairabadi aina yade lale haibade India na Manipur da sijinaba yaroi maraiba mupuru ngaknaba khutta khulai pairakhiba asigi maram hana khangba changi Manipur da thokliba lan asi sneak clerks na te Myanmar dagi changlapa mitop ki khut yauna external aggression ni haibadu India lengana khangpham toi achum aranda yumpham odina lan asi loishinaba honaba natana India na Manipur gi lan asi mayaja bukta lapsinuna hekta khamnaba honabada positive response lakane thajade haike ngache yupung tarok tagi yakarok saktuna lining laison chathaduna general shirut pituna phangthokkiba tarum aduna lamdam asigi loop amadi CSO singi mihu sing yangwa tonga mapuruk ki miyo kya su saru yaki Center na Manipur bu mapu pandaba lam amagum tauningba tauri Bimol Akoizam Union Home Minister Amit Shah na chair lawguna Manipur da oiriba Pibanga mari lainana pangthokpa security review mifamda state asigi Chief Minister ama laina Barton tarautaba haiba se India government na Manipur bu mapu pandaba lam gum khanbaga loinana makhoi na tawningba tawi haiba takpani haina
Congress MP Dr. Angomcha Bimo Akoijamna Phongdokre. Hindu Pausega Akhanana Unaba Amada Angomcha Bimo Akoijamna Mathaki Ofam Asu Phongdolodana Mahakna Hai. Manipurgi irang asiga mai lejina pangthokeba center ga awangba mifam aduda Manipurgi Chief Secretary amadi DJP na saruk yaraga state asigi Chief Minister buna saruk yanaba khangalakidaba amadi masida karisu tawba ngamdaba amagum state asigi Chief Minister na lairiba asi lamdam asigi khwaidagi laibak thibani mahangna makha taaduna hai Jammu and Kashmir gumba territory amagi oinadi Security Review Meeting da Lieutenant General Saruk Yaba Ui. Adubo Manipur Gumba State Lengak Leriba Mafamdi Law and Order Ngakpa Haibasi State ke subject ni. Maram asina Yun Home Minister na Charlog na Manipur yu oiva Security Review Mifam asigi maong natakpadi Yun government na Manipur bu nan anti-chi amagum lawi takpani. Amadi Manipur asi hakteng na Yun government ki sasan makada layabra haiba wahang ama Lapagum Tauri Hanasu Phongdokki. Maite CSO Singh Apumbalup Ama Oiriba Delhi Maite Coordinating Committee ki Maikaidiki Manipur yu Oiriba Pibam Laksimbang Amdraba Chief Minister Pham Thadokadabani Haina Ngarang Committee Asina Warip Laukiba Laikrei Tonga ba Maite Civil Society Organization Singi Luchingba Singh na Hindu da Hai Chief Minister Saruk Yahandana Security Review Mifam Bangtoke Haibasi Manipur ki lariba crisis achi UN government ke Ministry of Affairs na direct control tawi haiba takpane. Amaramda Manipur ki Kuki Civil Society ki luchingba singna Chief Minister M. Bere mifamda saruk yahan kidava asimagna lariba Chief Minister asina thokliba crisis asi handle tawba ngamba luchingba amani haina khande haibani haina o tauri. Dr. Angomcha Bimo Akoijamna makhatana phongdokhibada Chief Minister na Security Review Mifamda Saruk Yakidaba Haibasi Chief Minister asi Yun government ki khubam nungda chatli haiba mayek sengna takpani tawriba mawngsing asina aihakna hek hawbadi Manipur ki law and order asi ngakpagi thabak kanana tawribano haiduna hangduna lakibani Delhi Maite Coordinating Committee na warip lawbaga lodina hangliba wahangdi jiribam ki irang Chief Minister masasa tuna yengsilagani haina lakthokrabasu ngasi phawba chatriba karikino haibasini jiribamda tha asidagi taruktagi irang tholakhraba matung Chief Minister na jiribamda chatnaba thaurangi makhada jiribamda chakhiba mahaki advance convoy team da Kuki khulai fiber singne ambush athaki mathangi numita convoy team aju jiribamda thonglakre haina security ke source na phongdokpa laikhiraba sungasi phaba Chief Minister jiribamda chatana laire DMCC ki maikaidagi makha taraduna Manipur da thokliba irang asida Central Security Force na nakanamata tongsinbagi thong uwa phangle sahi ama helaba Manipur ki irang asida thengnakiba khudam chamdam sing amadi maite victim lising kayagi machindagi khangbangamba wafamda Yona government ki ayaba yauguna suspension of operations sugi mingda Central Paramilitary Force na Kuki Minister singbo kangkhatuna thamli haibasidi mayak sengle hanasu phongdorakli Makha tarak poina pawnikol pawse dagi maroiba paw khara khangatcheraga miyamna khulo tamjige urkhol gi yangli village da khuthokna bada Kuki ni chingnaba ama sire urkhol dagi kilometer ni phurom chalaga leiwa yangli village da Kuki Minister singa khulai paba masal khuthokna bada Kuki Minister ni chingnaba miyoi ama sire hari pawasina makha tan hai Kuki Minister singa ngachi ayu angamba matam dagi Marga tainana lariba Urkhol district ki manung samba Yangli hariba mafam aduda khuthokna khibani hari Yangli hariba mafam asi Khongjang district ka su nangna lariba mafam amani Khongjang district asi de Myanmar ki changsilapa Kuki refugee kaya lasingkiwa sina mafam adugi yelawmi singda awaba khudongjadaba kaya mayokna re haina lengakta tonga tongamba lupsinga taksinduna laklibani miyoi ama nongmana kaptuna halamlei ngasi ayuk pung mga makhairom taba aduwaida Imphal West District ki Wangoi Police Station ki manung samba Iromaidraw mamang lokon gi nambutura gi maning thangba sarukta miyoi ama sakhangdaba singa nongmaina kaptuna halamlaba asiba haksang ama leiramle hairi nongmaina kaptuna halamba miyoi adu chai 35 romgi lenga oigani asiba haksang gi manakta sijinadriba 1mm ge syringe ani leirami amadi Kapthokraba AK rifles ki nongmai maru ki tokning ahum sutaram ki
ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯄꯥꯎꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯁꯤꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟꯗ ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤꯕ ꯋꯥꯐꯝ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (MNYOꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ MNYOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟꯗ ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯆꯍꯤ ꯑꯃ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯗꯅ ꯂꯩꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜ ꯂꯩꯈꯤꯗꯕ ꯃꯔꯝꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯟꯗꯨꯅ ꯑꯃꯗꯤ ꯐꯪꯗꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯁꯨ ꯆꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯃꯊꯧ ꯇꯧꯗꯕ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯛꯂꯕꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯃꯠꯇ ꯐꯪꯗꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯅꯧꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫